Nong matalan yaudaba Brindana lan asigi matangda wangang bigano puinavating nong mapawba lan yaudaba thaunaujam Brindana hauzik thogliba lan asigi matangda wa amata ngangba yaroi bot leptuna rajniti tawrabade adumak tawbiyo wafam asi chingkhong singyada lan ngagliba mamasingna Manipur Press Club ta pangthokpa pawmisinga unaba amada phongdokhibane tongan balaikaidagi lakpa maira paibe khul ngakpa yauriba uripoktagi konsam puinavati kaubi amana phongdokhibada Iramdam asibu kalliba Arambay Tianggol amadi mitay lipun na Surasanpur da lan asi haurubani haiba amadi nong poksek may githogdokta pi thongdaba nupi anida sathagiba thogdokto Arambay Tianggol na sathagiba ni hay na maral siriba si yabang amloy lamdam asigi laingak asi thugay daga PR lak na bohon na riba si yabang amloy karigumba PR lak labade madugi teksa khudingmak Brindana pugada bani hay na phongdokhe Bablu loitong bam na laibak miyam da sengdorak le May ahumdagi hauna Manipur da thogliba kanglup ke sathiraba irang asiga mari lainana news interview amada phongdokiba wafam singi matangda Human Rights Alert HRA ge Executive Director Bablu Loitong Bamna laibak miyam da sengdorok le social media da Bablu Loitong Bamna thadorokpa video clip amada phongdorok libade Manipur da thogliba irang asiga mari lainana Arambay Tianggol amasung mitay lipun ase RSSK ithilga loinana thabak tawwe Manipur da loop masing yamna thorakpa asina irang asigi isusing henna complex ohelle amadi Imphal manungda church amata leitre haina phongdokhiba du soikhre hiram sing asigi matangda mayak sengna ipau khangba watpadage haikibagi damak miyamda lale haina sengdorakle panba yabadi ngarang numidang pung 3 minute kunthra rom taba matamda Imphal West District ke Lamphel Police Station gi manungsan na kwa kaithel thiam laikai da leiba Bablu Loitong Bamgi mayumda masakhangdaba miyoi ni furom na thomjilaktuna yumgi potsai kaya thugaiduna amangata thoganke thawdok aduda mahaki yumda khamduna thamba Maruti Suzuki LX 1M N01 K 6280 gi mingsel gari gi body gi sarukseng HRA gi office manungda laiba polam sing yauna yumgi saruk khara amangata thokhe tungda thomjilakiba miyoi sing aduda handak thogliba irang asigi matangda Bablu Loitong Bamna Phongdokiba wafam adu miyam khangna sengdorokadabani haina imung manunggi miyoisingda khangalamkhibasu laikhrabane Youth for Science haingang nasu Brinda amasung Bablu boycott tawkhre Manipur gi luraba tanfam asida mitay khunai bulana uhanna bohona bagidamak TH Brinda amade Bablu Loitong Bam matam supagi oina boycott tawre amade aikhoi masel machoi tana bagi wakhalon thadoktuna non violence oiba mawongda paikhaning bathabak thauram seng laingak amadi mari leinabasingda taksin si haina Youth for Science haingang esina phongdorok le luwang sangbam makha laikai community hall da ngasi pangthokiba pawmisinga unaba amada Youth for Science haingang esige executive member Waikhom athoi ngambana hai me ahumdagi howduna kuki narco terroristing na chatharakpa landa Manipur kannabagi damak I katuna thawaina pontha pikhraba thauba thaubi singge maphamda tha asigi nipanda awang posangbamda leiba ibudau kawbru khubam da hailei katuna ikai khumnaba ullaga nei Masida lamda masigi miyam naso natki oiba pizol setuna thauram asida saruk yabiyo loinana state asida hojik thogliba irang asigi chairakta aikhoi masel machoi tanabagi wakhal thadoktuna non violence oiba mawongda paikhaning bathabak thauram sing laingak amade mari leinabasingda punna taksinminasi haikhe amaromda pawmisinga unabaduda Youth for Science haingang esigi executive member mangsata bam Jenistana hai Manipur gi hojik oiriba luraba tanfam asida mitay khunai bulana uhana bohona bagidamak TH Brinda amade Bablu Loitong Bam matam supagi oina Youth for Science na boycott tawre amade thoganingda ba thogdoksing thoktana bagidamak haingang kendra gi manungda organization group natraga loopsing na thabak thauram sing pangthokpada athingba thamduna lakhiba do makha tana adumak athingba thamkhigane adumoinamak athingba thamleba mafam sing asida organization natraga loopsing na thabak thauram sing pangthokningba leirabade Youth for Science ta hana pau phaunabiyo masigi damak mobile number 9863269865 natraga 9378011345 amade 8729942267 da pau phawbira u haina su mahakna phongdokhe